Bank amada nongma huranba ahum khak laapni huranba amna guard to the makok to the phuna guard to wandan adugi matungda huranba ama case counter direct changki oi jang paisa puna maglo thoga birau amana mi prong makut thangalalamaga nongmai parga leptru nirme mamang huranba amana manager gi office ta changammi aduga ngahak ki matungda manager duga nongmaina kapai makut ta kelbagi huranba da manungdagi tolaga hairam oi chelo sigagi chelo manager doina nongmaina kapora chelauro adugi matungda huranba ahum mag mafamdagi chelki adugi matungda detective Romeo mafamdida laklammi aduga security guard no wari punamak loina mangonda tamlammi bank ta thabak chuba worker ama su laaga detective Romeo da wari punamak loina tamlammi nipa aduna detective Romeo da hai huramba ni di mapanda leptun leuri amana manager gi office ta changa manager da nongmaina maru ani kapagi makhon taki adudagi chen khibani makhoi Romeo na manungda changaga yengi manager gi asiba changda ubo phangi aduga locker su hangdoktuna paisa punamak loina huranna puram Romeo na manager gi manakta changaga yengda manager do maru ama palam aingonda haibadana maru ani kapi hai maru di amaga tangtani palammi se Romeo na maikai punamak ta ko yengi yengammi aduga nongmai maru ani pan ke mafam ta changaga yengammi aduda angakpa ma phawri halangda panduna lairiba nongmai maru ani cha tongan tongan ba size oirammi aina khanjabada manungda mi ani oiramba yai Romeo na urammi cabin manungda lakpagi lambi ani leirammi aduna mana khanki misi mi amagi thabak nate mi ani gi nyai matangdu security guard su laktuna mangonda clue atai su pirammi sir guard ama joker gi marks uppado maki marks to the sticker ama na pedu da JK costume maina e sir Romeo na bank do yang na sil tawi aduga bank manungda leiba mi su mapanda tholamde aduga mapanda leiba mi su manung changalamde Romeo yang na JK costume gi dukan da chalammi aduga mapamdu da leiba owner du da adugi maramda hangammi hoi sir ngarang nipa ama la mi maki purse sida thamamma chakhare ma adudagi Romeo na purse to pairga yengi purse manungdu receipt abaga paisa khraga yawbar uram receipt to cafe amagi orammi Romeo na yang na cafe dugi owner dugi manakta chalaga phangnarammi aduga receipt tugi maramda hangammi receipt se kanagiro mukta yengo aduga maki mabinga mukta haibirago aduda owner duna hairagi hoi sir sidi akoi Sandeep sir gini ma haujiga jiksu sida table jida phamna coffee thai ada leira sir Sandeep sir di Sandeep to pakhoi ani na wari sunaba ubadu da chet ge tawrammi aduda Sandeep to Romeo na phaki aduda Sandeep da Romeo da hairammi sir akoi di bank huramba chalubani adubu akoi na mapham da jawda bank to hana dagi hurana leiramme aduda akoi hum chelakpani sir aduga Romeo na hai oine ado noi ahumge marakta amana manager da nongmaina kapa natra nate sir akoi na hat pa nate aduda Sandeep na hairagi aina manager bu kihalaga locker gi chabi piu haina mangonda haibani adubu locker dudi hana dagi hangna leiramme paisa so matta yawramde manungduda aina manager da paisa gi maramda hangamme aduga kina bagi aina nongmai maru ama phalangduda kape atangduda nongmai maru ama kapagi makhon gatai adui nongmai maru duna manager da pandra manager do si mane adudai ki duna chalakpani sir interesting nangna manungda changwa locker do hanadagi hangduno leramba locker da paisa su yawramdaba aduga manager na nangna manungda changbada karigi lauraktriba Romeo do hannamuk bank manungda chattuna manager gi manakta changduna yanglam locker gi chabi gi fingerprint to yengbada manager gi fingerprint oina leiramni khange ai paisa se manager na lauthoga huramba amadu da pibani aduga huramba amadu laaga karigino manager na laudribasina Romeo na wari punamak loina khangba ngamki manungda kari tawkhibani locker sigi manungda huramba mahanadagi lottuna lei haiba makna khangba ngamki huramba ani subduna nongmaina kapaga hanadagi lottuna leiba huramba duna kapada manager da nongmaina pana sibani haiba khangba ngamki Romeo na khangba ngamki huramba ama se kana su nate bank ta thabak suba worker ngatani hai maramdi bank ke ani suba lambi dudi bank ta thabak suba mi atopa natna kanamata chathok jasini yade aduna bank ta thabak suba mi punamak Romeo na punna mapam amada lefanduna thamammi asini pasini manager gi cabin manungda changlu basi yenguma ke t-shirt ta phalangi ngau pakle basi achi phalangi machu se manager gi cabin manungi phalangi machu ni aduga huramba singdura changlaga makhut thangallo haina haiba matamda sini pasa mafam sida sulera detective Romeo na huramba je phagi huramba ni pasna Romeo da hai manager gai ga pullaga pisha punam huran ke torambani mi kana matana khangdana ba manager gi sakanda ina nongmaina kap ke tawbuda huramba amadno changaga kapadu da manager do ki duna koileng lengbuda da igi em shoi ki noigi phattaba lawsing na manager de sire ado paisa kaida lei hairo
सर प्लानिंग मतुंग इन्नदी मैनेजर की सगंध नोंमैना कपमलगा पैसा पुनमक हुरालगा बैंक की खिड़की सिदगी चोंथोकलगा अमुक्का हन्ना मनुंगदा चंगक्कदब सर मैनेजर न सीबदो उबदुदा अइना पैसा की बैग तो मनिंगी खिड़की सिदगी मखादा हुंजेकी अदुगा मखादा मैनेजर की पार्टनर अमसु लै माना पैसा दो लौबनी सर अदुगा पैसा दो होरेन अखोइना जेनागदबनी सर मैनेजर की पार्टनर न कनानो हायरू खंगे सर मैनेजर न हायबदी पैसा दो मखादा नमजेको हायबनी सर ꯔꯣꯃꯤꯌꯣꯅ ꯌꯥꯡꯅ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗꯗꯤ ꯄꯩꯁꯥ ꯂꯩꯔꯝꯗꯦ ꯅꯤꯄꯥ ꯑꯃꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯄꯩꯁꯥꯁꯦ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕ ꯃꯥꯜꯂꯤ ꯒꯥꯔꯤꯒꯤ ꯇꯌꯔꯒꯤ ꯗꯥꯛꯁꯤꯅ ꯀꯥꯏꯗꯒꯤꯅꯣ ꯔꯣꯃꯤꯌꯣꯅ ꯒꯥꯔꯤꯒꯤ ꯇꯌꯔꯗꯨꯒꯤ ꯗꯥꯛꯇꯨꯒꯤ ꯃꯅꯤꯡꯗ ꯆꯠꯇꯨꯅ ꯒꯥꯔꯤꯗꯣ ꯈꯥꯝꯃꯝꯃꯤ ꯑꯗꯨꯒ ꯅꯤꯄꯥꯗꯣ ꯐꯥꯔꯒ ꯍꯪꯉꯝꯃꯤ ꯅꯪ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕꯅꯣ सर ऐ कीदुना चेनमने ऐ पैसा लौबा मनिंगी खिड़कीदुगदे चलोय अदुबु मफमदुदा पैसादे लेरमदे अदुदा मैनेजर सीबगी पाव ताबदुदा ऐ कीना मफमदुदगी चेंदुना लाकपने पैसा नंगोंदा लैत्रबदी पैसा कनादा लैरिनो सर ऐना खंजबदा मैनेजर की मरीसुबा पार्टनर दु लेरमगनी मरीसुबा पार्टनर आइदी कनानो सर मैनेजर का मरीसुबा पार्टनर दुगा वरीसुना भाई मयम तारे सर ऐना खंजबदा मग बैंक की मी माले ꯑꯗꯨꯗ ꯗꯤꯇꯦꯛꯇꯤꯚ ꯔꯣꯃꯤꯌꯣꯗꯣ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯈꯤꯗꯦ ꯔꯣꯃꯤꯌꯣ ꯑꯃꯨꯛꯀ ꯌꯥꯡꯅ ꯕꯦꯡꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇꯨ ꯐꯥꯔꯨꯏ ꯗꯤꯇꯦꯛꯇꯤꯚ ꯔꯣꯃꯤꯌꯣꯅ ꯈꯪꯕ ꯉꯝꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯐꯨꯅ ꯋꯥꯟꯊꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯥꯛꯁꯇ ꯎꯞꯄꯤꯕ ꯇꯦꯛꯇꯣ ꯃꯥꯅ ꯀꯃꯥꯏꯅ ꯌꯦꯡꯕ ꯉꯝꯂꯣꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄꯒ ꯑꯃꯨꯛꯀ ꯃꯥꯅ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛ ꯑꯅꯤꯁꯨꯕꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯆꯦꯟꯈꯤꯕꯒ ꯃꯥ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯍꯨꯝꯁꯨꯕꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯇ ꯂꯞꯂꯤꯕ ꯂꯩꯕꯥꯛꯇꯣ ꯃꯅꯤꯡꯒꯤ ꯈꯤꯔꯀꯤꯗ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯗꯨꯒꯤ ꯃꯆꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯐꯝꯗꯨꯗ ꯆꯠꯂꯨꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯕꯦꯡꯛꯇ ꯊꯕꯛ ꯁꯨꯕ ꯃꯦꯅꯦꯖꯔꯒꯤ ꯄꯥꯔꯠꯅꯔꯁꯤꯡꯗꯣ ꯐꯥꯔꯒ ꯃꯍꯥꯛꯅ ꯖꯦꯜꯗ ꯂꯣꯏꯅ ꯊꯝꯈꯤ ꯑꯁꯤꯅꯤ ꯗꯤꯇꯦꯛꯇꯤꯚ ꯔꯣꯃꯤꯌꯣ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯄ꯭ꯂꯤꯖ